ꯃꯃꯥꯗꯤ ꯗꯗꯥ ꯍꯣꯏꯗ ꯂꯩꯍꯧꯗ꯭ꯔꯣ? ꯀꯩ ꯍꯥꯏꯕ? ꯑꯃꯨꯛꯇꯒ ꯃꯃꯥꯕꯨ ꯍꯥꯏꯕ. ꯈꯪꯉꯦ, ꯑꯗꯨꯕꯨꯗꯤ ꯂꯩꯍꯧꯋꯤ. ꯑꯗꯨ ꯅꯠꯇꯕ ꯑꯃꯗꯣ. ꯉꯔꯥꯡꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯑꯣ. ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯖꯅ ꯍꯥꯏꯔꯒ. ꯀꯩꯗꯧꯔꯕꯅ? ꯊꯦꯡꯕꯗꯨꯗ. ꯑꯁꯨꯛ ꯂꯨꯕ ꯋꯥꯁꯤꯕꯨ ꯀꯃꯥꯏꯅ ꯑꯗꯨꯛ ꯂꯥꯏꯅ ꯂꯧꯔꯤꯅꯣꯕ? ꯌꯥꯅꯤ, ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯝ. ꯅꯪ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯑꯗꯨꯒ ꯋꯥꯗꯨꯁꯨ ꯍꯥꯏꯔꯒꯦꯕ. ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯀꯥꯏꯗꯩꯅꯣ? ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯨꯂꯞ ꯑꯋꯥꯕ ꯇꯥꯃꯤꯟꯅ ꯇꯥꯔꯦꯅꯦ. ꯀꯩꯕꯣ? ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯚ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣꯅ ꯈꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯩꯔꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯁꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ. ꯅꯨꯄꯤꯅ ꯈꯠꯆꯟꯅꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯦꯕ. ꯅꯪ ꯀꯞꯄꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯚ ꯇꯧꯗꯣꯔꯤꯕꯣ? ꯐꯖꯅ ꯑꯝꯇ ꯁꯦꯡꯗꯣꯛꯀꯣ. ꯑꯩꯈꯣꯏ ꯇꯥꯃꯣꯗꯒ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ. ꯑꯩ ꯈꯤꯇꯅ ꯍꯥꯏꯕꯗꯣ ꯃꯥ ꯊꯥꯖꯗ꯭ꯔꯦ ꯃꯤ. ꯅꯪꯁꯨ ꯑꯝꯇ ꯍꯥꯏꯌꯨ ꯃꯤ. ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯃꯥꯒꯁꯨ ꯀꯧꯅꯗꯦ. ꯑꯣꯀꯦ, ꯐꯔꯦ ꯑꯗꯨꯗꯤ. ꯅꯕꯨꯡꯗ ꯃꯥꯏ ꯍꯥꯏꯖꯔꯛꯑꯅꯤ. ꯑꯉꯥꯡꯅꯤꯅ ꯑꯅꯝ ꯏꯀꯟꯅꯤ ꯀꯜꯂꯅ. ꯕꯦꯃꯥ, ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯔꯥ? ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ ꯃꯁꯤ ꯉꯥꯡꯁꯦ. ꯑꯗꯨꯒ ꯅꯪ ꯗꯤꯃꯥꯟ ꯈꯨꯁꯥꯗꯣ. ꯃꯦꯁꯦꯖ ꯁꯦꯟ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏꯒ ꯇꯧꯔꯛꯇꯦꯕ. ꯃꯊꯟꯗ ꯂꯥꯛꯏꯔꯣ? ꯑꯗꯣ ꯅꯪ ꯍꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯃꯃꯥ ꯂꯥꯛꯀꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯐꯣꯇꯣ ꯀꯥꯞꯅꯤꯡꯕ꯭ꯔꯥ? ꯀꯥꯞꯄꯤꯕ꯭ꯔꯥ? ꯑꯩ ꯀꯥꯞꯅꯤꯡꯗꯦ. ꯀꯔꯤꯒꯤ? ꯇꯜꯂꯦ. ꯇꯜꯂꯤꯁꯤꯅ ꯀꯩꯒꯤ ꯑꯃꯨꯛ? ꯈꯪꯗꯦ. ꯁꯦ, ꯀꯥꯞꯄꯤꯒꯦꯁꯦ. ꯌꯦꯡꯉꯣꯁꯦ. ꯁꯦ ꯃꯤ. ꯑꯩ ꯇꯜꯂꯦꯕ. ꯑꯩ ꯁꯛꯇꯣ ꯐꯣꯇꯣꯗ ꯀꯩꯅꯣꯝ ꯇꯧꯕꯅꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯥꯞꯄꯤꯒꯦꯕꯁꯦ. ꯍꯩꯃꯥ, ꯌꯦꯡꯉꯛꯑꯣ ꯃꯤ. ꯑꯣ, ꯅꯆꯦꯠꯇ ꯑꯣꯏꯅ ꯀꯥꯞꯄꯣ ꯍꯥꯏꯔꯣ? ꯀꯦꯃꯦꯔꯥꯗ ꯌꯦꯡꯇꯕ ꯁꯥꯒꯦ ꯍꯥꯏꯔꯕ? ꯀꯦꯟꯗꯤꯠ ꯄꯣꯁ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ. ꯑꯁ, ꯑꯩ ꯇꯜꯂꯦꯕ. ꯀꯥꯞꯅꯤꯡꯗꯦ ꯍꯥꯏꯕ. ꯑꯩꯅ ꯀꯥꯞꯇ꯭ꯔꯤꯕꯧꯅꯦ ꯑꯩꯗꯤ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯍꯜꯂꯣꯏ. ꯑꯕꯦꯝꯃ, ꯇꯨꯕꯤ. ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ. ꯁꯦ. ꯅꯩꯗ꯭ꯔꯣ ꯅꯪ ꯁꯛꯁꯦ? ꯑꯩꯒꯤ ꯁꯛꯁꯦ ꯐꯣꯇꯣꯗ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯖꯕ ꯊꯤꯕꯩ ꯃꯇꯥꯡꯗꯗꯤ ꯅꯔꯣꯟ ꯍꯦꯛꯇ ꯊꯣꯛꯂꯛꯏꯅꯦ. ꯎꯇꯨꯕꯤ ꯑꯃꯒ ꯂꯣꯏ ꯐꯈꯤꯕ. ꯆꯪꯖꯔꯣ ꯆꯪꯖꯔꯣ. ꯄꯥꯕꯨꯡ, ꯂꯥꯛꯄꯤꯔꯝꯃꯦ? ꯂꯥꯛꯃꯤꯅꯤ. ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯥꯕꯨꯡ? ꯅꯨꯡꯉꯥꯏꯖꯔꯤ ꯁꯦꯒꯨꯝꯕ. ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯉꯥꯏꯍꯥꯛ ꯂꯩꯕꯤꯌꯨꯀꯣ. ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯔꯝꯃꯒꯦ. ꯅꯄꯥꯗꯤ ꯈꯪꯗꯦ. ꯅꯪ ꯐꯥꯎꯗ ꯑꯩꯅ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯉꯝꯃꯤ. ꯍꯦ, ꯅꯨꯡꯁꯤꯅꯦ ꯅꯪꯁꯦ. ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯔꯝꯃꯒꯦ. ꯌꯧꯔꯣ. ꯄꯥꯕꯨꯡ, ꯃꯁꯤ ꯃꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯅꯦ. ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯍꯦ, ꯃꯗꯨꯏ ꯋꯥꯗꯨ ꯏꯕꯗꯧ ꯏꯕꯦꯟꯗꯧ ꯃꯃꯥꯡꯗ ꯄꯟ ꯌꯥꯗꯦꯀꯣ. ꯀꯣꯟꯅ ꯌꯨꯝꯗ ꯈꯟꯅꯒꯗꯕ. ꯆꯪꯁꯤꯜꯂꯣ. ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯁꯨ ꯍꯜꯂꯛꯄꯗꯅꯦ ꯌꯨꯝ ꯍꯜꯂꯛꯄꯗ ꯅꯣꯛꯐꯦꯠꯀ ꯂꯩꯔꯝꯕꯗꯣ ꯃꯣꯟꯗꯥꯗꯤ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯕꯅꯦꯍꯦ.
ꯑꯕꯦꯝꯃ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯦꯁꯦꯖꯁꯦ ꯎꯕꯒ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯎꯀꯣ. It's an urgent.